Sigi Victoris Sigi amna nungairaba akhoi feature ama haragadi akhoi smart power tailgate and asmaina ma yaure ko plus adui mathakta mo khoi gi gesture control and ama yaure ko adu ai habetang usarake ko. Hello everyone, welcome back to my channel 7 Speed Manipur. Nasi miyam gi damakta yamna nungai gadawa anoba content ama purga lakshari madudi akhoi gi Eastern Motor Arena gi nauna koi launch tawgiba kuidri ba haitare ko akhoi gi SUV segment da koi gi Maruti gi ahanba oina akhoi gi global Ncab ta amadi Bharat Ncab ta 5-star score tawkhurba duma makhal gi koi gi Maruti Suzuki gi koi gi Victoris saido yengminasi ko so kanagumba sina sing koi gi gari ga mari leina ba content jing purga lakpada dom da miss oidra koi gi bell icon su hit toubiu subscription token view aduga makhada na gari sigi matang da khangmina na bai tanja do ngasi gi video sida longmina si myam da yengmina si yana amda koi gi dum front gi hanai ta dum hawrsi ko koi front da uriba koi gari gi look se yengbiro dum yamna koi gari si yamna promising oiba dum makhal gi gari ne hek yengba su koi gi SUV segment da koi gi Maruti gi side gi Maruti Suzuki gi side gi haidare ko koi gi Creta gi segment magi rival jing haragadi adagi Seltos adagi Saira ga yam makhal yam leidna ko adu gi compete tawna bai damak ta koi gi Arena gi side gi Maruti Suzuki Arena side gi putok sawa dum makhal gi Victoris saiba gai duni ko adu front je yengasi front je koi gi ball look design da koi LED da ko koi gi stisu magi headlamp dun sidi aujare makhada ko sina koi gi cube shape ta ko mani DRL das mana pire ko adu makhada su koi gi LED da sisu problem das mana hape ko aduga side curtain sesu anima yaure ko sina ma sisi koi gi tire se koi gi sagal pado adu kitang de oju phadin ko sigi yaure bi keno se aduga sensor se mamang da mari yaure ko adu mai da logo lejare adu se da chrome silver finish sa mana sangna adagi dark chrome ko ani bullaga yaure ko front ja aduga skid plate sina koi smaina koi silver finish da smaina happy re ko adu look se adu kimatik yeng bada dum yamna nungai ba yamna fresh anoba design amaga loina lakpa gari oideni ko adagi sida da koi camera sida yausare ko sin takpudi koi gi gari sida koi 360 degree camera da adu support taw ko deni ko adu horen mangda sum yengmina se aduga sida so koi gi front da su mai camera am yausari ko si sudum koi gi sina koi adas level 2 gi feature do sida dum yaurga lakpa anba koi gi Maruti Suzuki gi keno oideni ko SUV oideni ko aduga amana yamna khani ngada wa haitare ko koi gi gari sigi ex showroom price tumagai hapetang hajaram ge sigi starting price e koi gi 10,49,000 dagi hauraga goes up to koi gi 19 lakh koi gi 98,000 sibaugi range da phangani ko aduga adom gi chana ba magi price tu matung na variant wise mayam amasu leiri ko adu variant si maroina ai screen dusum hapsara ge magi variant jing du ko adu haiba gari si koi gi car of the year gi title su phangraba aduma makhal gi gari ne ko aduga masi color option su aduki matik yamna koi makhal mayam ama phangi haitare koi gi dual tone da hum ama aduga monotone da makhal tare amaga koi color 10 option haitare maina phangi haitare kaino se colors engine option da mung lakpa kana 1.5 mild hybrid adagi strong hybrid adagi emo 1.5 CNG da mung laiko gari se ado mamangi hoi front gi samlapa details haigar mathung da mung side lom da mung kai gi legi habdu yengne se ma side lom dei lakpa kanda mayam yengbiro koi gi magi sigi cladding yam pangna marang kaina dum yawe ba ko sina koi gi gari koi gi kitang scratch as di loin mak adam leini dina ko adu kitang di phaga dini ko si kitang marang kaini yaw sin maram ganda adu ga side lom da si alloy da koi gi aero koi cut to ko si alloy da smaina lakhani adu ga magi seat magi tire section je smaina seat ki tire lakhani adu ga magi size na 215 by 60 or 17 inch lakhani bu ko adu ga sisu koi gi black color da pire piano black finish
ꯍꯥꯏꯇꯥꯔꯦ ꯑꯗꯩ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯅꯤꯅ ꯁꯤ ꯁꯥꯏꯗꯇꯁꯨ ꯁꯤ ꯀꯦꯃꯦꯔꯥꯁꯤ ꯌꯥꯎꯖꯔꯦꯀꯣ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯒꯗꯧꯕ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ SUV ꯑꯃ ꯄ꯭ꯔꯣꯄꯔ SUV ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯀꯣ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯁꯤ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏ 210 mmꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯐꯪꯒꯅꯦꯕꯀꯣ ꯂꯥꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯦꯜꯒꯤ ꯇꯦꯡ ꯀꯩꯅꯣ ꯂꯩꯖꯔꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯤꯁꯛ ꯕ꯭ꯔꯦꯛ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯐ꯭ꯔꯟ ꯑꯣꯜ ꯂꯣꯏꯅꯃꯛ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯅꯤꯡꯒꯤ ꯔꯦꯌꯔ ꯄ꯭ꯔꯣꯐꯥꯏꯜꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯨꯛꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯥꯃꯤꯛ ꯀꯅꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯇꯦꯜ ꯂꯦꯝꯞ ꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯐꯨꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯇꯦꯠꯇꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯥꯒꯤ ꯂꯥꯏꯠꯁꯦ LEDꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯁꯤꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯔꯦꯌꯔ ꯋꯥꯏꯄꯔ ꯌꯥꯎꯖꯔꯛꯑꯅꯤꯀꯣ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝꯞ ꯌꯥꯎꯖꯔꯦ ꯗꯤꯐꯣꯒꯔꯒ ꯂꯣꯏ ꯁꯥꯔꯛꯐꯤꯟ ꯑꯦꯟꯇꯤꯅꯥꯒ ꯌꯥꯎꯔꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯄꯣꯏꯂꯔ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯨ ꯃꯥꯒꯤ ꯚꯦꯔꯤꯌꯦꯟꯗꯣ ꯁ꯭ꯃꯥꯔꯠ ꯍꯥꯏꯕ꯭ꯔꯤꯠ ꯑꯅ ꯊꯥꯏꯀꯣ ꯁꯤꯅ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯃꯅꯤꯡꯗꯁꯨ ꯁꯦꯟꯁꯔꯁꯦ 1 2 3 4 ꯌꯥꯎꯔꯦꯀꯣ ꯃꯃꯥꯡꯗꯁꯨ 4 ꯌꯥꯎꯔꯦ ꯁꯤꯗ 4 ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯛꯇꯣꯔꯤꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯇꯦꯜꯒꯦꯠ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯦꯁꯆꯔ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯁꯨꯃꯥꯏꯅ ꯇꯦꯜꯒꯦꯠꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯉꯦꯀꯣ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯕꯨꯁ ꯁ꯭ꯄꯦꯁꯁꯦ ꯑꯩꯈꯣꯏꯒꯤ 439 to 446ꯀꯤ ꯃꯥꯒꯤ ꯑꯦꯔꯤꯌా ꯑꯗꯨꯐꯥꯎꯒꯤ ꯆꯥꯡꯗ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯤ ꯁ꯭ꯄꯤꯀꯔꯁꯦ 8 ꯁ꯭ꯄꯤꯀꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯔꯤꯗꯤꯡ ꯂꯦꯝꯞ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯅꯤꯡꯗꯁꯨ ꯁꯤ ꯌꯥꯎꯔꯤꯀꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯣꯀꯦꯠ ꯑꯃ ꯁꯤꯗꯁꯨ ꯑꯃ ꯍꯥꯞꯄꯤꯌꯦꯕꯀꯣ ꯇꯣꯉꯥꯟꯅ ꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯄ꯭ꯂꯁ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ 60/40 ꯁꯤꯠꯁꯦ ꯐꯣꯜ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯨ ꯁꯤꯗ ꯄꯤꯔꯤꯕꯀꯣ ꯑꯗꯨ ꯁꯤ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯈꯨꯝꯖꯤꯟꯒꯦ ꯍꯥꯏꯔꯁꯨ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯗꯨꯝ ꯅꯝꯕꯤꯔꯒ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯅꯨꯡꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯣꯡꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯁ꯭ꯄꯤꯀꯔ ꯌꯥꯎꯖꯔꯦ ꯁ꯭ꯄꯤꯀꯔ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯋꯤꯟꯗꯣ ꯄꯋꯥꯔꯁꯤꯡꯗꯣ ꯂꯩꯔꯦ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯣꯇꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ RPM ꯁꯦꯠꯇꯤꯡ ꯇꯧꯕꯩꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯐꯤꯅꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛꯀ ꯁꯤꯒꯤ ꯀ꯭ꯔꯤꯝ ꯀꯂꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯁ꯭ꯄꯤꯀꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯣꯜꯕꯤ ꯑꯦꯠꯃꯣꯁꯀꯤꯀꯣ ꯏꯟꯐꯤꯅꯤꯇꯤꯒꯤꯀꯣ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯁꯦ ꯁꯤ ꯁꯨꯃꯥꯏꯅ 8 ꯋꯦ ꯑꯦꯗꯖꯁꯇꯦꯕꯜ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩ ꯃꯊꯛ ꯀꯥꯈꯠꯂꯒꯁꯨ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯁꯤ ꯐꯦꯕ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯐꯦꯕ꯭ꯔꯤꯛ ꯄ꯭ꯂꯁ ꯂꯦꯗꯔ ꯄꯣꯜꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯔꯥꯏꯠꯀꯨꯝꯕ ꯑꯃ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗꯩꯗꯁꯨ ꯀꯟꯇ꯭ꯔꯣꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯑꯕꯀꯣ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯕꯇꯟ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯁꯤꯗ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒꯤ HUDꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯒꯤ ꯍꯦꯗꯁ ꯑꯞ ꯗꯤꯁꯄ꯭ꯂꯦꯗꯣ ꯑꯗꯨ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯇꯦꯜꯒꯦꯠꯁꯨ ꯁꯤꯗꯒꯤ ꯍꯥꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯛꯁꯟ ꯑꯣꯐ ꯑꯣꯟ ꯇꯧꯕꯒꯤ ꯑꯗꯩ ꯀꯦꯃꯦꯔꯥꯒꯤ ꯑꯗꯒꯤ ꯍꯦꯠꯂꯥꯏꯠ ꯂꯦꯕꯦꯂꯔ ꯑꯣꯐ ꯑꯣꯟ ꯑꯗꯒꯤ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞꯀꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏ ꯂꯦꯟꯀꯤꯞ ꯑꯦꯁꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯤꯆꯔ ꯃꯌꯥꯝꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯁꯤꯗꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯍꯨꯠꯀꯤ ꯂꯩꯀꯣ ꯁꯤꯅ ꯐꯨꯦꯜꯒꯤ ꯂꯤꯠ ꯑꯣꯄꯅꯔ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯑꯗꯣ ꯑꯩ ꯃꯊꯛ ꯀꯥꯈꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯝꯃꯦ ꯑꯗꯨꯒ ꯁꯤꯠꯁꯤꯒꯤ ꯑꯦꯗꯖꯁꯃꯦꯟꯗꯤ 8 ꯋꯦꯗ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯁꯤ ꯊꯥꯏꯠ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯑꯝꯗ ꯁꯨꯃꯥꯏꯅ ꯁꯤ ꯎꯕ ꯐꯪꯒꯅꯤ ꯑꯣꯇꯣꯃꯦꯇꯤꯛꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯨꯂꯤꯡ ꯁꯤꯁꯇꯦꯝ ꯑꯃꯒꯁꯨ ꯄꯤꯔꯤꯑꯕꯀꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯁꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯑꯩꯈꯣꯏꯒꯤ ꯀꯣ ꯄꯦꯁꯦꯟꯖꯔꯒꯤꯁꯦ ꯀꯩꯅꯣ ꯀꯣ ꯗ꯭ꯔꯥꯏꯚꯔꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠꯇ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯣꯇꯣ ꯍꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯕꯇꯟꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯀꯞ ꯍꯣꯜꯗꯔ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯥꯝꯕ꯭ꯔꯦꯁꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯂꯥꯏꯠ ꯌꯥꯏꯀꯣ
ꯁꯨꯃꯥꯏꯅ ꯃꯅꯨꯡꯒꯤ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ 10.1 ꯏꯟꯆꯇ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯦ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯌꯦꯡꯁꯤꯀꯣ ꯍꯥꯏꯐꯦꯠ ꯑꯣꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯁꯤꯗ ꯑꯩꯈꯣꯏꯒꯤ 11 ꯚ꯭ꯌꯨ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯗꯨꯅꯤꯀꯣ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯔꯤꯁꯦ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜꯂꯤ 360 ꯗꯤꯒ꯭ꯔꯤꯗ ꯎꯗꯣꯏꯅꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ 11 ꯚ꯭ꯌꯨ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯨ ꯄꯤꯌꯦꯕꯀꯣ ꯁꯤꯗ ꯁꯤ ꯁꯨꯃꯥꯏꯅ ꯅꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯎꯪꯕ ꯌꯥꯏꯑꯕꯀꯣ ꯂꯣꯏꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯔꯥꯎꯟꯗꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤꯅ HUDꯒꯤꯗꯨꯅꯤꯀꯣ ꯁꯤꯗ ꯃꯥꯡꯗ ꯎꯔꯤꯁꯦ ꯍꯦꯗꯁ ꯑꯞ ꯗꯤꯁꯄ꯭ꯂꯦꯗꯀꯣ ꯑꯗꯩ ꯃꯜꯇꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯅꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯍꯥꯏꯕ ꯑꯃꯒ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯕ ꯑꯃꯅꯦꯀꯣ ꯑꯗꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯤꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤ 3 ꯁ꯭ꯄꯣꯛꯇ ꯑꯣꯏꯔꯒ ꯌꯥꯝꯅ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯑꯃ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯖꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯇꯦꯠꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯑꯃꯨꯛ ꯌꯥꯒꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯤꯜꯇꯦꯠ ꯑꯗꯒꯤ ꯑꯃꯨꯛ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯑꯃꯨꯛ ꯌꯥꯏꯑꯕꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗ ꯂꯦꯑꯥꯎꯠꯁꯦ ꯑꯩꯈꯣꯏꯒꯤ 3 ꯀꯂꯔ ꯊꯤꯝꯗꯀꯣ ꯁꯨꯃꯥꯏꯅ ꯋꯥꯏꯠ ꯁꯤꯗꯩꯗ ꯑꯃꯒ ꯕ꯭ꯂꯦꯛꯇ ꯑꯃꯒ ꯁꯤꯗ ꯐꯤꯅꯤꯁ ꯑꯃꯒ ꯌꯥꯎꯔꯤꯑꯕꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯊꯦꯇꯤꯛ 3 ꯂꯦꯌꯔ ꯁ꯭ꯇꯤꯆ ꯗꯦꯁꯕꯣꯔꯗ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯁꯤꯒꯤꯁꯦ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯒ꯭ꯂꯕ ꯕꯣꯛꯁ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯕ ꯁ꯭ꯄꯦꯁꯁꯦ ꯑꯗꯨ ꯁꯤꯗꯁꯨ AC ꯚꯦꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯖꯥꯔꯠ ꯂꯥꯏꯠꯀꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ 64 ꯀꯂꯔ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ 64 ꯀꯂꯔꯁꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯞ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯗ ꯍꯥꯡꯉꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯖꯒꯥ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯗꯨꯋꯦꯜ ꯄꯦꯟ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯎꯅ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤꯁꯨ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯦ ꯂꯥꯏꯠꯁꯦ LEDꯗ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯦꯂꯣꯖꯦꯟꯗ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯔꯦ ꯄ꯭ꯂꯁ ꯀꯩꯅꯣ ꯁꯤꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯁꯤꯃꯨꯛ ꯈꯨꯝꯖꯤꯜꯂꯁꯤ ꯑꯗꯨ ꯗ꯭ꯔꯥꯏꯚꯔꯒꯤꯁꯨ ꯁꯤꯗ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯔꯦꯀꯣ ꯂꯥꯏꯠꯁꯨ ꯁꯤꯗꯁꯨ ꯂꯥꯏꯠꯁꯨ ꯄꯤꯕꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯨ ꯑꯣꯇꯣ ꯗꯤꯃꯤꯡ IRBM ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯃꯦꯅꯨꯋꯦꯜ ꯑꯣꯏꯗ꯭ꯔꯦ ꯑꯣꯇꯣ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯁꯦ ꯀꯣꯟꯁꯣꯜꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯀꯩꯀꯩ ꯁꯣ ꯀꯩꯀꯩ ꯊꯝꯕ ꯃꯥꯒꯤ ꯒꯥꯔꯤꯁꯤꯒꯤ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯝ ꯅꯣꯔꯃꯦꯜꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯀꯣ ꯑꯦꯔꯤꯌꯥꯁꯦ ꯕꯨꯠ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯑꯟꯂꯣꯛ ꯂꯣꯛ ꯇꯧꯕꯒꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯚꯔꯁꯤꯅ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯕꯀꯣ ꯁꯤꯅ ꯔꯤꯚꯔꯁ ꯅꯣꯔꯃꯦꯜ ꯗ꯭ꯔꯥꯏꯚ ꯃꯣꯗ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛꯀꯤꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯄꯤꯔꯦ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯌꯦꯡꯕꯗ ꯃꯅꯨꯡꯁꯦ ꯏꯟꯇꯔꯤꯌꯔꯁꯦ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯁꯤꯗ ꯄꯦꯗꯜ ꯁꯤꯐꯇꯔ ꯑꯃ ꯌꯥꯎꯖꯔꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯁ꯭ꯄꯤꯗꯁꯦ ꯑꯗꯨꯝ ꯁꯤꯗ ꯈꯨꯠꯅ ꯑꯗꯨꯝ ꯁꯥꯟꯅꯅꯕꯀꯣ ꯑꯗꯨꯒ ꯑꯩ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯒꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯀꯥꯔꯒ ꯑꯩꯒꯤ ꯀꯝꯐꯔꯠꯇꯣ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯑꯩꯒꯤ ꯁꯤꯒꯤꯁꯦ ꯃꯃꯥꯡꯒꯤ ꯁꯤ ꯑꯝꯇ ꯆꯤꯡꯈꯠꯄꯤꯅ ꯈꯔ ꯁꯤ ꯀꯩꯅꯣꯁꯦ ꯌꯥꯏ ꯑꯗꯨ ꯆꯥꯡ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯃꯅꯤꯡꯗ ꯀꯥꯔꯒ ꯌꯦꯡꯕꯅꯦ ꯃꯅꯤꯡꯒꯤꯁꯨ ꯁꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯃꯥꯡꯒ ꯂꯦꯑꯥꯎꯠꯁꯦꯀꯣ ꯑꯗꯨꯒ ꯁꯤ ꯕꯣꯇꯜ ꯍꯣꯜꯗꯔꯁꯨ ꯌꯥꯎꯖꯔꯦ ꯁ꯭ꯄꯤꯀꯔ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗꯅꯦꯁ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯀꯥꯈꯠꯂꯒ ꯀꯝꯐꯔꯠꯇ ꯎꯠꯂꯒꯦꯀꯣ ꯑꯗꯨ ꯀꯥꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯏꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯍꯝ ꯑꯣꯏꯕ ꯈꯤꯇꯪꯗꯤ ꯂꯩꯀꯣ ꯌꯥꯝ ꯀꯟꯅ ꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯤ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨ ꯃꯅꯤꯡꯗ ꯔꯤꯌꯔ AC ꯚꯦꯟꯁꯨ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯇꯥꯏꯞ Cꯒꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯄꯤꯔꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ
6 airbag ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯍꯧꯔꯒ ꯑꯗꯨꯒ ꯁꯥꯏꯠ ꯀꯔꯇꯤꯟꯒ ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯄꯦꯁꯦꯟꯖꯔꯒꯤꯁꯨ ꯍꯦꯠ ꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯕꯦꯜꯁꯨ ꯁꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨ ꯀꯥꯈꯠꯂꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯤ ꯔꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯈꯣꯡ ꯑꯗꯨꯝ ꯇꯤꯡꯊꯣꯛꯑꯒ ꯌꯥꯝ ꯀꯝꯐꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯡ ꯔꯥꯏꯗ ꯆꯠꯄꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯋꯥꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯌꯥꯎꯔꯦꯀꯣ ꯑꯅꯤꯃꯛ ꯑꯗꯨꯒ ꯁꯤꯗꯁꯨ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯀꯣ ꯌꯥꯎꯔꯦ ꯂꯥꯏꯠ ꯌꯥꯎꯖꯔꯦ ꯁꯣꯝꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯁꯣꯝꯁꯨ ꯍꯨꯛ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯁꯤꯠꯀꯤ ꯊꯥꯏ ꯁꯞꯄꯣꯔꯠꯁꯦ ꯑꯗꯨꯝ ꯐꯖꯩꯀꯣ ꯀꯣ ꯁꯦ ꯁꯤꯠ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯒ ꯃꯤ ꯑꯍꯨꯝ ꯑꯗꯨꯝ ꯀꯣꯝꯅ ꯑꯗꯨꯝ ꯇꯣꯡꯕ ꯌꯥꯅꯤꯀꯣ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯥꯏꯁꯣꯐꯤꯛ ꯁ꯭ꯇꯥꯏꯜꯒꯤꯁꯨ ꯁꯤꯗꯤ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤꯒꯨꯝꯕ ꯐꯝꯕꯗ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯀꯞ ꯍꯣꯜꯗꯔ ꯑꯥꯝꯔꯦꯁꯀ ꯄꯨꯟꯅ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯀꯞ ꯍꯣꯜꯗꯔ ꯑꯅꯤꯃꯒ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯀꯝꯐꯔꯠ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯠ ꯔꯨꯝꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯍꯦꯠ ꯔꯨꯝꯁꯦ ꯁꯤ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯣꯔꯤꯁꯀꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯔꯤꯚ꯭ꯌꯨ ꯀꯣ ꯌꯥꯝꯅ ꯈꯪꯍꯟꯖꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯑꯩ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯃ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯦ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯃꯣꯇꯣꯔ ꯑꯦꯔꯦꯅꯥꯒꯤ ꯑꯦꯅꯤ ꯒꯥꯔꯤ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ